ngasi numida wairam phongkhiba tongan tongan ba manipuri siphongsing amasum thokhiba thodok wathokisingdagi maruoibi i pausing meyamla thamjari anbada Kuki khul changkhiba ma thiba khangkhidre haukiba October 9 Imphal East ki uyumpok awang leikaidagi wakhal khara khara soiraba miyema pukhau terapur mamangda leiba Kuki khul lomda changkhibadagi ngasi phaw langla langjin khangdana leiri ngasi phaw thiba khangdana leiriba miyesi yumkhaibam santi sei khumfuga mari apokpa leikidraba khamba kawi imong manungdagi phangwa pawgi matungina mahak wakhal matek soiduna leiraba miyoini haukiba October 9 gi ayuk pung 12 rom tabada pukhau terapur mamangda leiba breakfield lom satkhibal labuk thabuk suduna leiba khunja sungna una hauki breakfield adu hendoklaga satang melai haina ko Kuki khul amalai mak hairiba khul asida changlamgani haina thajanari imung manunggi maikei digi tekta kaidana thadokpir au haikhenasu pausida makhatari makasa tharak poina to papaw mana masagi sei sama kun suraba phawba punsina ba lemna layeng basu mafam khra sa thabawkhre Dr. Nara aging with dignity at every stage agrees haiba thimda Ministry of Social Justice and Empowerment gi miyeng makhada Integrated Development and Educational Organization IRDO RRTC na sinduna ngasi Thawal District ki Wangbol da leiba IRDEO complex malem gi ahal oirabasing gi numit pangthokre thauram maduda hanagi Minister Dr. M Nara retired CMO Dr. K.S. Mangle Horticulture Department gi retired Deputy Director Mutum Nabasandra Senior Consultant Sergeant Dr. K. Santikumar Madi Wangbol Gram Panchayat ki hanagi Pradhan Hais Rakhona marueba mithunglen sing oina sarugaki thauram aduga mari leidana Dr. M Narana hai miyoi bai khoi ki punsi asi sahi kya punsi gani haiba chapsana khangba leiti adumoina mak health care delivery system phagat hanba anabu wakhal loksing tansinba amadi mathau taba polam sing puthokpa ngamanduna miyoi bagi punsi sangtu khanba yai malem gi leba khara dadi university ki thak phawbu lemna mahima sing tamhanbagi khudong saba piri masige masagi sai chama kun suba phawda punsina belemna layengsu mafam khara da sathabawkhre aikhoina aikhoigi punsi sangtokhan gi hairabadi mathau taba ana lengsang matam sana sathaba saba thakpara section bamadi sang naina sajil tawbigi tangai fadabalai panam masida UNO na October amasi ahal oirabasingi numit haina pangthoknaba warep lawkhibani thauram asi pangthokpaga iroina sahi yamsilaglaba ahal singda wakhal loksing pibigi tangai fadabalai lamdam asida thengnariba lal asina maram oiraga thenglabas thengnangasi ahal singi numit pangthoktuna makoida loksing piba madi pungning thogatpasi thagatningai ni haina sumakna makhatana phongdokhi atopa pawmana mar in puina nungaitaba phongdokhre mar in pui jiribam district ki Department of Information and Publicity na thadorakpa sirol amana haukiba tha asigi mangada West Bengal dagi jiribam district ta telecom district thabak toba Vishnu Barman kauba miyoi asi Latin Khal area dagi mangkiba sida jiribam da leiriba mar community da singnaba leiriba si nungaitaba phawi haiba garoina mangkiba Vishnu Barman mari lenab authority na phangna bokhana biu haidi sirol asina makha taribadi Manipur da hauji oiribi irang asina maram oiraga mar community da singnaba leibigi tonga sandokli basi nungaijade jiribam da anti social elements singna thaudo asida khudong chawa lobigano mangkiba Vishnu Barman athuba thadokna bokhana minasi hiramasida kanagumba kanglup organization singna makhatana mar community pu mingchathi na batarolabadi madugi sapsaba thabak mar inpui jiribam region na sapsana thabak lokhatkani hainasu paus da phongdokli atopa pawmana right to information week losinkhre Ministry of Personnel Public Grievances and Pension ki Department of Personnel and Training ki sponsorship makhada Manipur Information Commission sinduna thas ki mangadagi satharakhiba right to information week ngasi Manipur Press Club ta pangthokpaga asamba thoram amaga loinana mapung phana losinkhre losinbagi thoram aduda Hill Area Committee ki chairman oiriba nungba kendra gi MLA Dipu Gangmai Manipur Information Commission ki State Chief Information Commissioner Koizam Radesham MUC ki Vice Chancellor Professor P. Gunindro Amadi Manipur Information Commission ki hanagi State Chief Information Commissioner Oinam Sunilna marueba mithunglen sing oina sarukyaki thauram aduga mari leidana Manipur Information Commission ki State Chief Information Commissioner Koizam Radesham hai
Tha asigi mangadigi hauduna satharakkiba Right to Information Week celebration haudokpa numitta state level gi oina awareness workshop ama Manipur Information Commission asinduna pangtokhi madugi matung tarakpada October 3 ta Manipur Information Commission asinduna state level painting competition ama pangtokhi thangnaba numit October 9 da su district level workshop ama pangtokhi Right to Information Week pangthokpagi maruoiba panamdi Miyamna RTI matau karam apply tawgadagi amadi RTI na miyamna piriba kanaba kya asigi matangna awareness pibani RTI lakpadagi government ga authority amadi missionary sing ningthina transparent oina amadi hena accountable oiba mawongda thabak tohali miyamna singnaba natragana khangningba leirabasu haujikti RTI gi kuthangna irai laina khangmngamlagani maram masina miyamna RTI karino RTI gi kuthangna kari tawba yabagi habasi mayeksina khangjinba yamna maktangai fadi haina mangna makhatana phongtokhi amaromnana lamdam sigi nupi singi phijet saksa thagolona singba kaitharakli basi sumthoknabagi panamda kanglei laisa phan thaupu busingi wasak lokre Ningthau sana jawa laisembana phongdokre lamdam asigi puari amadi hauraphum marik sumna khangba ipai puna satlamba liklam ngakna satpa marebak nungsiba mirol ama tholakpada lamdam asi yamna laina kanba ngamgani lamdam asigi nupi oibi singi phijet chaksa thagolona singba kaitharakliba kaya asibu sumthokpa amadi lamdam asigi satnabi yokhatnabagi panamda lingkhatkhiba kanglei laisaphan Kalapki thaupu busingi wasak lawbagi sana kunungna pangtokkiba thauram amada athoiba mithunglengi warolda wapamasi ningthau sana jawba laisembana phongdokkibani thauram aduga mari leinana ningthau sana jawba laisembana makhatana hai Manipur khakta natana malem pumbagi oina asoba lanjaw ama lakpa yabagi mami uri masida Manipur gi oina su hauji thoklibi irang asina maram oiraga khudong sadaba kya mayunari Saira asida Manipur gi miya maru oina hagolagliba nahasinga wakhal taminabagi matam oire Kanglei laisaphan lingkhatuna maitaigi mangsilaklaba satnabi amari liklam kangani haina tholakliba simak thagani ngaini hausiki honglakliba satnabi thagolon singasi yenglubada kalapna tawgadaba thawdang asi atuki matik jawi mitai amu oina Manipur di hingliba mipung khudimang nasu furup asi kalhauna ba wakhalon chenari hausik lamdam asibu nungsiba amadi lamdam asibu kaningba mi masing watana leidi adubu lamdam asi nungsi lamdam asi kanma pami haiba wakhalun adu khaktana lamdam asi kanma ngamroi Manipur kansi hairabadi Manipur gi puari satna kanglon ipai pusna thamnamba wari punama khanglaba mi ama tholaknaba matamda Manipur asi masa mathanda kanjagadabana ki nakala maromda kalap ki president oina ngasi wasak laukhrabi sana mangang hai mitai furup ki lining lisat amadi saktamda mami samlakpa kaya ngasi gi mirol no uba phangdi saktam singasi matam sana kalhaudrabadi apikpa furup oibana sokhatpagi lamjel mahoksagi saktambu humduna sakhigadra haibagi mi paibale kai tharagliba khunai lon sing maru oina phijet chaksa yumlai kairei wangang sanga amari thaudo wathok kya si semdokna bohonabada aikhoi ama toina punsinbagi tangai fadaba oibana laisa singtagi oib lup asi safong banaki ngasi gi thauram madu sangit natak academy award s hemanta Ukal gi General Secretary M. Maniton, Manipur State Sumang Lila Council gi President L. Tomana Singba Marueba Miyoi Kyana Mithunglen Sing Oiki Atoba Paomana Security Force na mapam anidagi tungan bukulai kya fogatkri Bisnupur District ki Manung Sanba Erengba Maning Amasum None District ki Tingkai Kunang Wani gi Lona Wasingkong gi Asupam mapam singda Security Force na thibu humbi gi thabak sa thabada kusukulai kya fogat pangamkre Masigi matang na police taki pama pawaman hai thagalaba kulai singa dudi CMG nungmay ama tear gas ganama magazine amaga kapayari ba maru mari yauna 9mm pistol ama modified 303 rifle ama kg amaga gram sahungu yangkai rom lumba IED ama high explosive hand grenade ahum tear smoke hand grenade ani tear smoke grenade ani 12 bore ammunition taruk 303 rifle gi kapayari ba maru mari Baupeng radio set ama 303 rifle gi blood round ani anti riot rubber bullet manga 36 tube launching ahum 50 mm tear smoke shell ama silly tear smoke shell ama CS tear smoke shell ama WP grenade number 80 ani amasum blood piercing shell ani 36 grenade arming ring ama normal tear smoke shell ama soft nose smoke shell ama mati
dye marker grenade amane haidi thagalaba khulai sing adu execute magistrate yauna sis toraba matungna makha taba law gi thabak sing lokanaba Nambol police station sinakre haidi makha chatharak poina topa update amana tentak na mayam na thamjagi lainga na masak khangdaba khul singda scheme amatagi kudong chaba sing pidana ba state cabinet na warep lokre haidi mayam na maruiba point sing mayam na tentak na thamjagi masang oiba warep singdi lainga na recognize tawdaba khul sing scheme amatagi kudong chaba pidaba ani subada IDP singda CMHD card cover tawba ahum subada zawjang tekta police station ama singda damda irang police outpost lingba SSA gi Kasturaba Gandhi Vidyalaya amasum Netaji Subhash Chandra Bose Auxia Vidyalaya gi nanti sing amasum tising saniga yangkhi ke taru contract ta happa haiba warep sing sini amarom dana border town moring asidi Africa gi jungle ga pankhak oiri Kuki narco terrorist sing mi tai da atamna landarak pudi gi more da khundari ba mai tai sing na mayum thadok tun da paklamda hang li relief camp sing sang japam lodun lerakpa ngasi tha taragani pan helak palonyana maina tumna sakra ba border town more gi phibam ngasi mi ta da asuk Africa gi jungle ga pankhak oiri mamang sei gi me ahum digi tholaki ba kanglup irang sina maram moiduna border town more da khundari ba mai tai sing gi yum mai tha ba yawn attack kya satharak pudigi lanje na duna tambak ki mafam kya da hang li relief camp sing amadi khangna sanab ki mafam sing sang japam loduna karamba numita masagi yum da hanjinduna leiba phanglakadagi haina awa ba kya khangduna leidi yumthang na ba leibak Myanmar lan tholakpa amadi Kuki narco terrorist na mitai da atamnan landarak padagi furuk kangluk kya na puna khundari ba border town more asi furuk kya gi lalon itiki mafam ama oiramani adu banga sidi mafam asida khundari ba furuk kya amasu lalon itiki thabak lepkhibadagi safagada ba mafam singna chatnakhiba kya yauri Kuki narco terrorist na satharakli lan asina more da puna khundaminari ba furuk kudimakta asuki mati awab sathing pidi haidi Atopa furup kya gi miyoi sing more da lalon itiki sathok sasin tawbada Imphal more lambi ta Kuki kulai paiba singna thattuna entry fee ni haiduna loning busan pham kya lauri Kuki taba mafam singi tarak khulak phawdun lalon itikya mari leinaba tentana thamjaram gi du hausikoina di myam pau sumatang se lusin jarage mas myam puna no ba update ngaminasi